ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯣ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯣꯜꯂꯤꯕ꯭ꯔꯣ? ꯂꯩꯃꯅ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯆꯥꯅꯤ ꯃꯇꯣꯝꯇꯅꯤ ꯑꯃꯨꯛ ꯀꯥ ꯍꯦꯟꯅ ꯆꯩꯔꯨꯔꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯅꯅꯕꯅꯤ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨꯅꯅꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯈꯟꯅꯁꯦꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯁꯥꯎꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯒꯨꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯁꯨ ꯀꯧꯈꯤꯗ꯭ꯔꯤ ꯃꯍꯥꯛꯀꯤꯁꯨ ꯄꯦꯟꯗꯕ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯪꯗꯣꯛꯄꯅ ꯐꯒꯅꯤ ꯈꯜꯂꯦ ꯑꯩꯅ ꯇꯧꯔꯤꯕ ꯁꯤꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯐꯅꯅꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯍꯥꯏꯌꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ? ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯥ ꯂꯥꯟꯉꯝꯕꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯐꯨꯕꯤꯔꯦ ꯇꯁꯦꯡꯅ ꯏꯆꯥꯗꯣ ꯊꯕꯛ ꯁꯨꯖꯗꯨꯅ ꯅꯣꯡꯃꯒꯤ ꯃꯄꯥ ꯑꯩꯒꯤꯗꯃꯛꯇ ꯆꯔꯥ ꯇꯥꯟꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯔꯥꯜ ꯂꯩ ꯍꯥꯏꯗꯨꯅ ꯐꯨꯕꯤꯔꯦ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯁꯤꯃꯇꯪꯗꯤ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯇꯣꯝꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ? ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ? ꯏꯅꯤꯡꯊꯧ ꯑꯩ ꯃꯐꯝ ꯑꯗꯨ ꯇꯥꯛꯆꯒꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯄꯥꯕꯨꯡ ꯑꯩ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕ ꯃꯆꯥꯅꯨꯄꯥ ꯂꯥꯟꯉꯝꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯃꯩ ꯍꯧꯗꯨꯅ ꯅꯨꯄꯥ ꯑꯃꯕꯨ ꯐꯨꯗꯨꯅ ꯊꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯂꯝꯉꯥꯟꯕꯅ ꯀꯩꯗꯧꯔꯦ? ꯁꯅꯥꯖꯥꯎꯕꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯅꯨꯄꯥ ꯃꯆꯥꯁꯦ ꯈꯨꯗꯛ ꯑꯁꯤꯗ ꯊꯥꯗꯣꯛꯎ꯫ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯆꯩꯔꯥꯛ ꯑꯁꯤ ꯄꯤꯔꯤꯕꯅꯤ꯫ ꯍꯥꯏꯌꯣ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯝꯂꯕꯒꯦ? ꯌꯦꯡꯉꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯟꯐꯝ ꯑꯁꯦ ꯃꯥꯅ ꯍꯨꯔꯥꯜꯂꯝꯂꯤꯕꯅꯤ꯫ ꯅꯠꯇꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯀꯩꯝꯇ ꯇꯧꯖꯗꯕꯅꯤ꯫ ꯁꯅꯥꯖꯥꯎꯕ ꯄꯨꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯍꯥꯏꯌꯨ ꯅꯍꯥꯛ ꯇꯁꯦꯡꯅ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯂꯧꯔꯨꯕ꯭ꯔꯥ? ꯆꯤꯡꯈꯩꯅ ꯏꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤ ꯂꯣꯟꯅ ꯁꯦꯜ ꯑꯗꯣ ꯄꯨꯔꯒ ꯆꯠꯈꯤꯕꯗꯨꯗ ꯎꯍꯧꯕꯗꯒꯤ ꯑꯩꯅ ꯂꯣꯟꯅ ꯇꯥꯟꯅꯗꯨꯅ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗ ꯍꯟꯗꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯑꯩꯕꯨ ꯃꯔꯥꯜ ꯁꯤꯕꯤꯔꯦ ꯑꯩꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯖꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯨꯟꯗꯨꯅ ꯐꯨꯕꯤꯔꯦ ꯃꯁꯤꯕꯨ ꯃꯤ ꯑꯃꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤ ꯃꯍꯩꯔ ꯏꯅꯤꯡꯊꯧ꯫ ꯂꯥꯟꯉꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ꯫ ꯂꯥꯟꯉꯝꯕꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯂꯝꯗꯦ ꯄꯨꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯇꯣꯝꯕ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩ ꯏꯄꯥꯗꯤ ꯂꯣꯏꯔꯦꯗꯀꯣ ꯏꯄꯥꯅ ꯅꯣꯡꯃꯗ ꯐꯥꯎꯕ ꯈꯨꯄꯥꯛꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯖꯗꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯃꯔꯥꯜ ꯁꯤꯕꯤꯗꯨꯅ ꯏꯆꯥꯁꯦ ꯑꯋꯥꯐꯝꯗ ꯇꯥꯔꯦ꯫ ꯏꯆꯥꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ ꯏꯅꯤꯡꯊꯧꯁꯨ ꯍꯥꯏꯕꯤꯌꯨ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯍꯧꯒꯗꯧꯔꯤꯕ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯁꯦ ꯆꯠꯊꯕꯤꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ꯫ ꯁꯅꯥꯖꯥꯎꯕ ꯏꯀꯥꯏꯕꯅ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯄꯥꯕꯨꯡ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯃꯇꯨꯡꯗꯗꯤ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯍꯟꯖꯔꯔꯣꯏꯒꯦ ꯄꯥꯕꯨꯡ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯤꯅꯨ ꯄꯪꯂꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ꯫ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯆꯪ ꯁꯪꯒꯁꯨ ꯂꯩꯖꯗꯦ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ ꯍꯤꯡꯅꯤꯡꯂꯤꯕꯅꯤ ꯏꯆꯥ ꯏꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯁꯅꯥꯖꯥꯎꯕ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯄ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯄꯥꯕꯨꯡ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯖꯔꯔꯣꯏꯒꯦ ꯂꯥꯟꯉꯝꯕ ꯂꯥꯎ ꯆꯠꯂꯁꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯁꯅꯥꯖꯥꯎꯕ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫
ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯕꯒ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯑꯩꯁꯨ ꯃꯤꯒꯤ ꯐꯅꯅꯕ ꯇꯧꯔꯨꯕꯅꯤ, ꯐꯠꯇꯕꯗꯣ ꯆꯨꯝꯊꯣꯛꯅꯤꯡꯕꯒꯤ ꯇꯧꯔꯨꯕꯅꯤ. ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣꯅꯦ? ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕꯁꯤꯕꯣ? ꯅꯪ ꯏꯄꯥꯒꯤ ꯄꯣꯂꯣꯏꯗꯨ ꯎꯔꯒ ꯅꯪ ꯄꯦꯜꯂꯣꯀꯣ, ꯅꯪ ꯄꯦꯜꯂꯣ. ꯂꯩꯃ ꯆꯦꯟꯊꯣꯔꯛꯂꯝꯃꯤ. ꯀꯔꯤ ꯇꯧꯔꯒꯦ? ꯂꯥꯟꯉꯝꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯄꯥꯕꯨꯡꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯁꯤꯕꯣ? ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯑꯣꯠꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯇꯦ. ꯑꯩꯒꯤ ꯏꯃꯥꯗꯤ ꯁꯤꯈ꯭ꯔꯦ. ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ. ꯁꯅꯥꯖꯥꯎꯕ ꯃꯆꯥꯅꯨꯄꯥꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ. ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ? ꯅꯣꯡꯃꯇ ꯅꯪꯅ ꯑꯄꯣꯛꯄꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯕ ꯏꯃꯥ ꯑꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯈꯤ? ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯩ, ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ. ꯈꯪꯂꯨꯅꯨ ꯅꯪꯗꯤ. ꯁꯥ ꯑꯃ ꯑꯣꯏꯕꯗꯒꯤ ꯍꯦꯟꯅꯁꯨ ꯇꯝꯊꯤꯔꯕ ꯁꯥꯅꯤ ꯅꯪꯗꯤ. ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ. ꯅꯪ ꯑꯩꯉꯣꯟꯗ ꯏꯄꯥ ꯀꯧꯔꯛꯀꯅꯣ. ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯃꯗꯨ ꯐꯠꯇꯦ. ꯑꯉꯥꯡꯅ ꯉꯥꯏꯍꯥꯛꯀꯤ ꯍꯥꯏꯖꯕꯅꯤ. ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨꯕ. ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏ. ꯂꯩꯃ, ꯅꯪꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯄꯦꯟꯖꯔꯕ꯭ꯔꯥ? ꯅꯪꯅ ꯑꯩꯒꯤꯗꯃꯛ, ꯏꯆꯥꯒꯤꯗꯃꯛꯇ ꯈꯜꯂꯤꯕ ꯑꯋꯥ ꯃꯩꯆꯥꯛꯁꯤꯡ ꯑꯁꯦ ꯑꯩ ꯈꯪꯉꯝꯃꯣꯏ ꯈꯟꯕ꯭ꯔꯥ? ꯑꯗꯨꯒ ꯂꯥꯟꯉꯝꯕ, ꯉꯁꯤꯗꯒꯤꯗꯤ ꯅꯪꯅ ꯂꯩꯃꯕꯨ ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯃꯥꯅꯤ ꯍꯥꯏꯅ ꯈꯟꯗ꯭ꯔꯤꯕ ꯃꯈꯩ ꯏꯄꯥꯗ ꯀꯧꯔꯛꯀꯅꯣ. ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯁꯅꯥꯖꯥꯎꯕ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯅꯤꯡꯕ ꯀꯥꯏꯔꯕ ꯂꯥꯟꯉꯝꯕ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯞꯆꯔꯝꯃꯤ. ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ, ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯅꯆꯥꯁꯨ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯦ. ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ. ꯑꯃꯨꯛꯇ ꯁꯥꯎꯒꯠꯄꯤꯈꯤꯅꯨ. ꯀꯩꯗꯧꯕꯒꯦ? ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏꯌꯦ. ꯃꯥꯁꯦ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤ. ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯣ? ꯑꯗꯣ ꯈꯔꯁꯨ ꯇꯞꯊꯕꯤꯌꯨ. ꯏꯆꯥ ꯂꯥꯡꯉꯝꯕꯁꯦ ꯐꯠꯇꯕ ꯑꯉꯥꯡ ꯅꯠꯇꯦ ꯏꯅꯤꯡꯊꯧ. ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨꯅ ꯊꯃꯣꯏ ꯀꯥꯏꯕꯗꯒꯤ ꯍꯥꯏꯔꯤꯕꯅꯤ. ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯈꯤꯒꯅꯤꯌꯦ. ꯈꯪꯗ꯭ꯔꯦ ꯂꯩꯃ, ꯏꯆꯥ ꯂꯥꯟꯉꯝꯕꯁꯦ ꯀꯔꯝ ꯊꯣꯛꯂꯒꯕꯅꯣ? ꯑꯩ ꯃꯥꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝ ꯋꯥꯏ. ꯏꯆꯥ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ. ꯈꯪꯗ꯭ꯔꯦ, ꯑꯩ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ. ꯁꯦ, ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯁꯦ, ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ. ꯂꯩꯃ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯃꯆꯥꯅꯨꯄꯥ ꯂꯥꯟꯉꯝꯕꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ. ꯂꯥꯡꯉꯝꯕꯅ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯞꯄ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯂꯥꯡꯉꯝꯕ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯂꯥꯡꯉꯝꯕ ꯀꯔꯤꯝꯇ ꯈꯨꯝꯗꯦ. ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯂꯥꯟꯉꯝꯕ, ꯅꯪ ꯄꯥꯕꯨꯡꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ. ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯆꯩꯔꯤꯕ, ꯉꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯐꯅꯅꯕ ꯉꯥꯛꯇꯅꯤ. ꯌꯥꯔꯦ, ꯊꯣꯛꯈ꯭ꯔꯣ. ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯁꯥꯗꯨꯅ ꯑꯩꯕꯨ ꯊꯦꯝꯕꯤꯔꯅꯨ. ꯑꯩ ꯄꯥꯝꯖꯗꯦ. ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯃꯥꯅꯤ ꯈꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯕꯨ ꯅꯪ ꯋꯥꯈꯜ ꯇꯥꯅ ꯂꯩꯌꯨ ꯂꯥꯟꯉꯝꯕ. ꯄꯥꯕꯨꯡꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ. ꯅꯪ ꯄꯥꯕꯨꯡꯒꯤꯗꯃꯛ ꯀꯩꯁꯨ ꯈꯟꯗ꯭ꯔꯕꯣ? ꯂꯥꯟꯉꯝꯕ ꯀꯔꯤꯝꯇ ꯈꯨꯝꯗꯦ. ꯂꯩꯃꯅ, ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯊꯣꯛꯈ꯭ꯔꯒꯦ. ꯂꯩꯃ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯁꯅꯥꯖꯥꯎꯕꯅ, ꯂꯥꯟꯉꯝꯕ, ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯂꯥꯟꯉꯝꯕ ꯃꯄꯥꯕꯨꯡꯗ ꯍꯥꯏꯐꯦꯠꯇꯪ ꯅꯥꯆꯦꯞꯇꯒꯤ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ. ꯂꯥꯟꯉꯝꯕ, ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯥ? ꯂꯥꯟꯉꯝꯕ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ. ꯂꯥꯟꯉꯝꯕ ꯃꯃꯥꯒ ꯃꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯦꯝꯖꯔꯝꯕ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯝꯃꯤ. ꯏꯃꯥ, ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯆꯠꯈ꯭ꯔꯦꯀꯣ. ꯅꯆꯥꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯁꯤꯡ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯨ ꯂꯣꯏꯈ꯭ꯔꯒꯅꯤ. ꯏꯃꯥ, ꯄꯥꯕꯨꯡꯅ ꯅꯆꯥ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ. ꯏꯃꯥ, ꯅꯆꯥꯒꯤ ꯇꯦꯡꯊꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯏꯃꯥ. ꯁꯅꯥꯖꯥꯎꯕ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯗꯨꯗ ꯂꯣꯟꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ. ꯃꯍꯥꯛ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯏꯄꯥꯒꯤ ꯂꯥꯟꯉꯝꯕ, ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯅꯤ?
ꯂꯥꯟꯉꯝꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯁꯅꯥꯖꯥꯎꯕꯅ ꯃꯈꯨꯠꯇꯨ ꯇꯥ ꯐꯥꯔꯝꯃꯤ꯫ ꯏꯄꯥꯅ ꯅꯪꯕꯨ ꯐꯅꯅꯕ ꯉꯥꯡꯕꯅꯤ, ꯅꯪꯅ ꯏꯄꯥꯕꯨ ꯋꯥꯔꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯥꯟꯉꯝꯕ ꯃꯄꯥꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯒ, ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯒꯤ ꯑꯅꯧꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯌꯦꯡꯉꯨ, ꯃꯐꯝ ꯑꯁꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯏꯃꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯦꯝꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯕꯨꯁꯨ ꯃꯤꯔꯥꯏꯕꯤꯔꯛꯂꯕ ꯅꯠꯇ꯭ꯔꯥ? ꯐꯔꯦ, ꯑꯩ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯆꯠꯄ ꯉꯝꯒꯅꯤ꯫ ꯀꯔꯤꯅꯣ, ꯏꯄꯥꯁꯦ ꯃꯤꯅꯤꯅꯦꯍꯦ꯫ ꯏꯆꯥꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯝꯅ ꯏꯄꯥꯅꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯎꯕꯁꯨ ꯐꯪꯂꯔꯣꯏ꯫ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯈꯟꯗꯨꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯂꯥꯟꯉꯝꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯂꯥꯟꯉꯝꯕ, ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦꯍꯦ꯫ ꯂꯥꯟꯉꯝꯕ ꯀꯩꯝꯇ ꯈꯨꯝꯂꯝꯗꯅ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯝꯕꯤ ꯈꯪꯗꯕ ꯃꯈꯩ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯊꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ, ꯃꯆꯥ ꯏꯕꯨꯡꯉꯣ, ꯀꯩ ꯇꯧꯔꯕꯒꯦ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯤ? ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯀꯧꯏ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯄꯗꯨꯗ ꯂꯥꯛꯆꯕꯅꯤ꯫ ꯃꯔꯝꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯈꯪꯗ꯭ꯔꯦ, ꯑꯩꯁꯦ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯥꯏꯊꯤꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕꯕꯨ ꯂꯩꯈꯤꯒꯗ꯭ꯔꯥ? ꯊꯣꯏꯕꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯁꯣꯟꯊꯕꯤꯔꯤꯕꯅꯣ? ꯈꯪꯗ꯭ꯔꯦ, ꯑꯩꯒꯤ ꯄꯥꯕꯨꯡꯅꯁꯨ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯂꯦ꯫ ꯑꯩꯒꯤ ꯏꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏꯃꯥ ꯑꯇꯣꯝꯕꯤ ꯂꯧꯈꯤꯕꯗꯒꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦ꯫ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅꯁꯨ ꯂꯩꯈ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯑꯗꯣꯝꯅꯁꯨ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯃꯄꯥ ꯑꯃꯅ ꯃꯆꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯊꯣꯛꯂꯒꯗꯤ ꯅꯪꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅꯅꯦ, ꯏꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅꯁꯨ ꯊꯤꯅ ꯑꯣꯠꯅꯔꯛꯄꯁꯤꯡ ꯑꯗꯣ ꯇꯧꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯃꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯆꯥꯅꯗꯤ ꯈꯪꯕ ꯉꯝꯗꯕꯅꯤ꯫ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯗꯦ, ꯂꯣꯏꯅꯃꯛ ꯆꯠꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯃ ꯍꯦꯛ ꯎꯕꯒ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯗꯣ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯣ ꯌꯥꯝꯅ ꯀꯞꯂꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ? ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ, ꯍꯦꯛꯇ ꯍꯥꯏꯌꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯅꯍꯥꯛ ꯁꯥꯎꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯐꯥꯎꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯏꯃꯥꯇꯣꯟ ꯑꯗꯨꯅ ꯐꯔꯕꯗꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯒꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯑꯣꯏꯅ ꯈꯜꯂꯣꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯇꯣꯟ ꯑꯗꯨꯅꯁꯨ ꯑꯩꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯀꯞꯄꯤꯕ ꯇꯥꯔꯕꯗꯤ, ꯂꯦꯞꯄꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯣꯡꯅ ꯍꯥꯏꯗꯣꯛꯀꯅꯤ꯫ ꯑꯩꯅꯁꯨ ꯑꯩ ꯑꯃ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯔꯦ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯆꯕ ꯑꯗꯣ ꯈꯪꯍꯟꯒꯅꯤ꯫ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯕꯨ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯄꯥꯕꯨꯡꯅ ꯃꯆꯥ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ? ꯃꯄꯥꯒꯤ ꯃꯐꯝꯗꯗꯤ ꯃꯆꯥꯅ ꯐꯅ ꯌꯥꯝꯅ ꯂꯥꯜꯂꯨꯔꯕꯁꯨ ꯑꯗꯨꯃꯛ ꯉꯥꯛꯄꯤꯕ ꯉꯝꯕꯒꯤ ꯄꯨꯛꯆꯦꯜ ꯄꯥꯜꯂꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯐꯅ ꯌꯥꯝꯅ ꯂꯥꯜꯂꯨꯔꯕꯁꯨ ꯅꯪꯒꯤ ꯄꯥꯕꯨꯡꯅꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯁꯣꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯊꯥꯖꯩ꯫ ꯊꯣꯏꯕꯤ, ꯑꯩ ꯅꯪꯒ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯪꯒꯤ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯂꯨꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯅꯪꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯦ꯫ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨꯗ, ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ, ꯋꯥꯈꯜ ꯃꯥꯟꯅꯕ ꯈꯟꯁꯦ꯫ ꯑꯗꯣ ꯅꯪꯕꯨ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯁꯤꯡ ꯆꯟꯕꯗꯨꯕꯨ ꯋꯥꯗꯕ꯭ꯔꯣ? ꯋꯥꯗꯦꯗ, ꯑꯩ ꯇꯁꯦꯡꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯅꯤꯅ ꯏꯁꯥꯒꯤ ꯏꯊꯧꯁꯨ ꯆꯞ ꯆꯥꯅ ꯇꯧꯖꯅꯤꯡꯉꯤ꯫ ꯂꯝꯉꯥꯟꯕ ꯑꯗꯨ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ, ꯅꯪꯒꯤ ꯄꯥꯝꯖꯕ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯩꯅꯣ ꯊꯣꯏꯕꯤ?
ꯑꯩꯗꯤ ꯊꯤꯕ ꯐꯖꯕ ꯀꯩꯝꯇ ꯈꯟꯗꯦ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ, ꯃꯔꯝ ꯃꯣꯛꯄ, ꯑꯗꯨꯒ ꯉꯥꯎꯁꯤꯟꯅꯗꯕ ꯅꯨꯄꯥ ꯄꯥꯝꯃꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯄꯥꯝꯖꯔꯤꯕ, ꯊꯤꯖꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ, ꯄꯣꯛꯂꯛꯇ꯭ꯔꯤꯕ ꯃꯥꯜꯂꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯨ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯂꯥꯟꯉꯝꯕ ꯊꯣꯏꯕꯤꯅ ꯅꯣꯛꯂꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯥꯏꯐꯝ ꯇꯧꯐꯝ ꯏꯈꯪ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯃꯖꯥ ꯏꯕꯨꯡꯉꯣꯁꯨ ꯆꯠꯅꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯗꯣ ꯅꯣꯏꯒꯤ ꯌꯨꯝꯁꯦ ꯀꯗꯥꯏꯗꯩꯅꯣ? ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯌꯥꯝ ꯂꯥꯞꯄꯒꯦ? ꯌꯥꯝꯅ ꯂꯥꯞꯄꯗꯤ ꯅꯠꯇꯦꯗ, ꯈꯔ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯣꯏꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯟꯉꯝꯕ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯎꯖꯥꯎ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯍꯥꯛ ꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ, ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯁꯥꯎꯔꯝꯈꯤꯒꯗ꯭ꯔꯥ? ꯑꯩ ꯄꯥꯕꯨꯡꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯇꯧꯅ ꯇꯧꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯀꯥ ꯑꯗꯨ ꯌꯧꯔꯕꯗ ꯃꯍꯥꯛ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯁꯅꯥꯖꯥꯎꯕꯅ, ꯂꯩꯃ, ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯩ ꯅꯨꯡꯁꯥ ꯌꯥꯝꯅ ꯊꯤꯔꯦ꯫ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯁꯤꯕꯣ? ꯃꯥꯒꯤꯗꯃꯛ ꯈꯟꯕꯗ ꯑꯩ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯣ ꯏꯃꯤꯠ ꯑꯁꯤꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯖꯒꯦ ꯈꯟꯗꯨꯅ ꯉꯥꯏꯖꯔꯛꯄꯅꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯏꯊꯤꯁꯜꯂꯛꯂꯦ꯫ ꯁꯦ, ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ, ꯏꯆꯥꯗꯣ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯃꯍꯥꯛ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯅꯠꯇꯦ, ꯑꯩꯅ ꯊꯥꯖꯩꯌꯦ꯫ ꯂꯩꯃ, ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯖꯩ꯫ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯁꯦ ꯏꯆꯥꯅꯨꯄꯥ ꯑꯗꯨꯗꯁꯨ ꯑꯩ ꯈꯪꯍꯟꯕ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜꯅ ꯏꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯗꯨꯅ ꯃꯥꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯅꯅꯕ ꯁꯤꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯟꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯥꯟꯉꯝꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯀꯔꯤꯁꯨ ꯈꯪꯂꯝꯂꯔꯣꯏ꯫ ꯃꯥꯒꯤꯗꯃꯛꯇ ꯈꯟꯖꯔꯤꯕ ꯃꯄꯥ ꯑꯩꯁꯦ ꯃꯥꯅ ꯃꯤꯔꯥꯏꯕꯤꯔꯤ꯫ ꯂꯩꯃ, ꯍꯌꯦꯡ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯅ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ꯫ ꯅꯪꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯁꯛꯅꯤ꯫ ꯑꯩꯁꯨ ꯅꯨꯄꯤ ꯑꯃꯅꯤ, ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯤꯠꯁꯤꯗ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯏꯆꯦꯅ ꯊꯝꯕꯤꯔꯝꯂꯤꯕ ꯏꯆꯥꯅꯨꯄꯥ ꯂꯥꯟꯉꯝꯕꯕꯨ ꯑꯩꯅ ꯑꯄꯣꯛꯄ ꯏꯆꯥꯒꯨꯝꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯒꯨꯝꯅ ꯈꯟꯕ ꯉꯝꯗꯦ꯫ ꯃꯁꯦ ꯑꯩꯁꯨ ꯈꯪꯕ ꯌꯥꯝꯅ ꯋꯥꯏ꯫ ꯃꯃꯥ ꯑꯣꯏꯕꯤ ꯀꯅꯥꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯌꯦ꯫ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯉꯝꯕ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯂꯥꯟꯉꯝꯕ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯂꯥꯟꯉꯝꯕꯕꯨ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯟꯔꯣꯝꯗꯒꯤ ꯂꯥꯟꯉꯝꯕ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯀꯞꯄ ꯈꯥꯡꯉꯤ꯫ ꯂꯩꯃ ꯆꯪꯂꯛꯇꯨꯅ, ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯄꯥꯕꯨꯡꯅ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯥꯟꯉꯝꯕ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕꯗꯤ ꯉꯝꯗ ꯃꯇꯣꯝꯇ ꯐꯥꯖꯤꯟꯗꯨꯅ ꯀꯞꯆꯩ꯫ ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯏꯃꯥ ꯊꯣꯛꯈ꯭ꯔꯒꯦꯀꯣ, ꯄꯣꯊꯥꯔꯣ꯫ ꯑꯁꯨꯝꯅ ꯂꯩꯃ ꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯂꯥꯟꯉꯝꯕꯅ ꯌꯦꯡꯊꯣꯔꯛꯂꯒ, ꯏꯃꯥ! ꯂꯩꯃ ꯌꯥꯝ ꯍꯔꯥꯎꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯟꯉꯝꯕ ꯀꯞꯇꯨꯅ ꯃꯃꯥ ꯂꯩꯃꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯣꯟꯗꯨꯅ, ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯂꯥꯟꯖꯔꯦ꯫ ꯑꯩꯅ ꯏꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯪꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯈꯛꯇꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯁꯣꯔꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯃꯥꯅ ꯑꯋꯥꯕ ꯀꯌꯥ ꯅꯆꯥ ꯑꯩꯒꯤꯗꯃꯛ ꯈꯪꯕꯤꯔꯝꯒꯅꯤ, ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯅꯆꯥꯅ ꯈꯪꯂꯨꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯃꯤꯔꯥꯏꯔꯨꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ꯫ ꯂꯩꯃꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ, ꯂꯥꯟꯉꯝꯕ, ꯏꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯦ ꯏꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄꯅꯦ꯫ ꯏꯃꯥ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯄꯥꯝꯗꯕ, ꯌꯥꯅꯤꯡꯗꯕ ꯇꯧꯔꯔꯣꯏ꯫ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯑꯩ ꯄꯥꯕꯨꯡꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯏꯃꯥ꯫
ꯂꯩꯃ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯎꯅꯤꯡꯅ ꯉꯥꯏꯍꯧꯔꯤꯕꯅꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯏꯄꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯆꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯖꯔꯔꯣꯏꯒꯦ꯫ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯄꯥꯕꯨꯡ꯫ ꯉꯁꯤ ꯏꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯏꯄꯥ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯅꯆꯥꯅ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯂꯩꯃ ꯊꯣꯛꯂꯛꯄꯒ ꯂꯥꯟꯉꯝꯕꯅ ꯏꯁꯤꯡ ꯍꯣꯟꯕꯗꯨ ꯎꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯋꯥꯔꯅꯤꯅꯦꯍꯦ, ꯁꯦꯅꯥ ꯑꯃ ꯀꯧꯔꯒ ꯇꯧꯍꯟꯕ ꯌꯥꯗꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯍꯧꯔꯅꯤ꯫ ꯁꯤꯗꯁꯨ ꯅꯠꯇꯦ, ꯑꯩ ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯈꯟꯗꯕ ꯌꯥꯗꯦ꯫ ꯏꯃꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡꯗꯣ ꯑꯩꯅ ꯁꯣꯛꯂꯝꯂꯕꯅꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯂꯥꯟꯉꯝꯕ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯅꯤ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯆꯥꯁꯤ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯛꯂꯦꯅꯦꯀꯣ꯫ ꯃꯤꯀꯨꯞ ꯑꯁꯤꯅꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯤꯁꯨ꯫ ꯑꯗꯣ ꯏꯆꯥ ꯅꯨꯄꯥꯁꯦ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤꯔꯥ? ꯃꯍꯥꯛꯀꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯁꯤꯗ ꯏꯁꯨꯒꯗꯣ ꯎꯍꯧꯅꯕ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦ꯫ ꯑꯗꯨꯒꯤꯗꯤꯅꯦ, ꯑꯐꯕ ꯏꯃꯧ ꯑꯃ ꯊꯤꯔꯒ ꯀꯣꯛꯂꯣꯏꯔꯦꯗꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯅꯥꯖꯥꯎꯕꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯋꯥ ꯑꯃꯇ ꯈꯟꯅꯁꯤꯅꯦꯍꯦ꯫ ꯏꯄꯥꯕꯨ ꯋꯥꯁꯦ ꯍꯦꯛꯇ ꯍꯧꯗꯣꯛꯂꯒꯦ꯫ ꯏꯆꯥꯁꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯅꯆꯥꯒꯤꯗꯤ ꯈꯪꯅꯕ ꯅꯨꯄꯤ ꯀꯅꯥꯁꯨ ꯂꯩꯖꯗꯦ꯫ ꯑꯗꯨꯒꯤꯕꯨ ꯏꯃꯥꯅ ꯑꯐꯕ ꯏꯃꯧ ꯑꯃ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯉꯥꯏꯈꯣ ꯏꯃꯥ, ꯑꯩ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ, ꯃꯥꯗꯣ ꯍꯥꯟꯅ ꯌꯦꯡꯈꯤꯒꯦ꯫ ꯑꯩꯅ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯁꯦ ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯑꯩ ꯃꯥꯕꯨ ꯐꯪꯅꯅꯕ ꯊꯤꯒꯦ ꯏꯃꯥ꯫ ꯐꯔꯦ, ꯏꯆꯥꯅꯕꯨ ꯈꯣꯏꯗꯥꯖꯔꯕꯗꯤ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯑꯣ꯫ ꯏꯄꯥꯒꯤꯗꯤ ꯏꯌꯥꯗ ꯌꯥꯔꯦ꯫ ꯃꯌꯨꯝꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯂꯨꯁꯦ꯫ ꯏꯃꯥ, ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ꯫ ꯃꯁꯥꯅ ꯌꯥꯗ꯭ꯔꯗꯤꯅꯦ ꯌꯥꯅꯕ ꯍꯥꯏꯔꯨꯗꯣꯏꯅꯤ꯫ ꯁꯅꯥꯖꯥꯎꯕ ꯅꯣꯛꯂꯒ, ꯍꯣꯏ, ꯌꯥꯅꯅꯕ ꯍꯥꯏꯅꯔꯛꯑꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯄꯣꯊꯥꯅꯕ ꯇꯧꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯂꯥꯟꯉꯝꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ, ꯅꯨꯡꯉꯥꯏꯔꯦꯗ, ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯍꯥꯏꯕꯗꯣ ꯈꯪꯂꯕꯅꯤꯅ ꯃꯥꯒꯤꯗꯃꯛꯇ ꯇꯨꯡꯒꯤ ꯀꯔꯤ ꯑꯃꯠꯇ ꯋꯥꯔꯨꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯟꯉꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅꯗꯤ ꯈꯪꯕꯤꯔꯝꯒꯗ꯭ꯔꯥ? ꯅꯪꯅ ꯑꯃꯨꯛ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯀꯗ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯅꯪꯒꯤꯗꯃꯛ ꯈꯟꯕ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯂꯦꯞꯇꯦ꯫ ꯐꯔꯦ, ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯃꯉꯣꯟꯗ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯟꯉꯝꯕ ꯊꯣꯏꯕꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯎꯖꯥꯎꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯍꯥꯛ ꯊꯣꯏꯕꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯃꯆꯥ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯕ ꯂꯥꯛꯂꯝꯂꯤꯕꯅꯣ? ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯊꯣꯏꯕꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ? ꯋꯥꯁꯦ ꯑꯩ ꯀꯔꯝꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯪ ꯌꯥꯗꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯏ ꯊꯣꯏꯕꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯂꯥꯟꯉꯝꯕ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯔꯒ, ꯀꯩꯒꯤꯅꯣ? ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯖꯒꯦ꯫ ꯅꯪꯅ ꯊꯕꯛꯁꯨ ꯍꯥꯏꯔꯕꯁꯨ ꯁꯨꯒꯅꯤ꯫ ꯅꯪꯅ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯧ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤ ꯂꯥꯟꯉꯝꯕꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯊꯥꯗꯣꯛꯇꯨꯅ, ꯃꯗꯨ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯗ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯊꯣꯏꯕꯤ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯥꯟꯉꯝꯕ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨꯗ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯀꯩꯅꯣ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯏ ꯂꯣꯏꯅ ꯊꯣꯛꯑꯦ꯫ ꯂꯥꯟꯉꯝꯕ ꯀꯞꯇꯨꯅ, ꯊꯣꯏꯕꯤ, ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯃꯥꯡꯂꯒ ꯂꯣꯏꯔꯝꯒꯗꯧꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯅꯪꯅ ꯁꯦꯝꯕꯤꯈꯤꯕꯅꯤ, ꯊꯧꯅꯥ ꯍꯥꯞꯄꯤꯈꯤꯕꯅꯤ꯫ ꯑꯩ
ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯀꯩꯁꯨ ꯉꯝꯃꯣꯏ ꯊꯣꯏꯕꯤ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯟꯕꯤꯒꯅꯨ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯌꯨ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯤꯕ ꯄꯥꯕꯨꯡ ꯃꯍꯥꯛꯀꯤ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯒ ꯄꯥꯕꯨꯡꯅ ꯂꯩꯍꯧꯒꯗꯕ ꯐꯤꯕꯝ ꯑꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜꯁꯨ ꯀꯌꯥ ꯈꯟꯖꯗꯦ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯃꯤꯟꯅꯁꯤ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯑꯩꯒꯤ ꯑꯄꯣꯛꯄ ꯄꯥꯕꯨꯡꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯒꯦ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯁꯦ ꯀꯞꯀꯅꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯁꯤꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯌꯥꯝꯅ ꯐꯩ ꯉꯁꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ ꯃꯗꯨꯗꯤ ꯌꯥꯝ ꯊꯨꯃꯜꯂꯦ ꯄꯥꯕꯨꯡꯅꯁꯨ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯍꯧꯏ ꯌꯥꯔꯒꯗꯤ ꯉꯁꯤ ꯑꯣꯏꯅ ꯆꯠꯂꯁꯤ ꯂꯥꯟꯉꯝꯕ ꯊꯣꯏꯕꯤꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯄꯥꯕꯨꯡ ꯌꯨꯍꯦꯟꯕꯨꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯒꯤ ꯀꯨꯝꯍꯩꯁꯦ ꯎꯕꯗ ꯌꯨꯍꯦꯟꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯗꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯪꯁꯨ ꯇꯞꯆꯩ ꯑꯗꯨꯒ ꯃꯁꯛꯅ ꯃꯁꯛ ꯅꯨꯡꯁꯤꯔꯤꯕ ꯈꯪꯗ꯭ꯔꯦꯗ ꯃꯍꯥꯔꯥꯅꯤ ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯔꯛꯂꯕꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯒꯤ ꯋꯥꯔꯨꯒꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯍꯧꯁꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯑꯩ ꯉꯁꯤꯗꯤ ꯂꯩ ꯍꯦꯛꯄ ꯆꯠꯂꯨꯒꯦ ꯂꯥꯟꯉꯝꯕꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯊꯣꯏꯕꯤ ꯂꯩ ꯍꯦꯛꯄ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯐꯖꯔꯕ ꯂꯩ ꯀꯌꯥ ꯍꯧꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯊꯣꯏꯕꯤꯅ ꯑꯁꯨꯝ ꯂꯩ ꯍꯦꯛꯂꯤꯉꯩꯗ ꯀꯨꯔꯥꯛ ꯑꯃ ꯄꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛ ꯀꯨꯔꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯍꯥꯛ ꯍꯜꯂꯛꯅꯕ ꯇꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯥꯟꯉꯝꯕꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯟꯉꯝꯕꯕꯨꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩ ꯅꯪꯒꯤ ꯊꯣꯏꯕꯤꯅꯤ ꯂꯥꯟꯉꯝꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯤ ꯊꯣꯏꯕꯤ ꯑꯗꯨꯅ ꯅꯠꯇꯦ ꯅꯠꯇꯦ ꯑꯩ ꯅꯪꯒꯤ ꯊꯣꯏꯕꯤꯅꯤ ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯃꯍꯥꯛ ꯑꯁꯤꯅꯤ ꯃꯍꯥꯛ ꯂꯩ ꯍꯦꯛꯄ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯩ ꯑꯃꯠꯇ ꯄꯨꯔꯛꯇꯦ ꯄꯨꯔꯛꯑꯦ ꯂꯩꯁꯤꯡ ꯑꯗꯣ ꯁꯦ ꯌꯦꯡꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯅꯤ ꯊꯣꯏꯕꯤ ꯑꯃꯗꯨꯅ ꯏꯅꯤꯡꯊꯧ ꯃꯍꯥꯛ ꯑꯁꯤ ꯇꯥꯟꯊꯣꯛꯄꯤꯈꯣ ꯑꯩ ꯌꯥꯝ ꯀꯤꯖꯔꯦ ꯂꯥꯟꯉꯝꯕꯅ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯏꯟꯊꯣꯛꯂꯝꯃꯤ ꯊꯣꯏꯕꯤ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯂꯥꯟꯉꯝꯕꯁꯨ ꯃꯀꯣꯛ ꯉꯥꯎꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯁꯦ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯁꯦ ꯐꯔꯦ ꯐꯔꯦ ꯆꯪꯉꯨ ꯆꯪꯉꯨ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯂꯥꯟꯉꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ ꯅꯣꯡꯃꯇ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯊꯕꯛ ꯁꯨꯕ ꯂꯦꯞꯇꯕ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯟꯉꯝꯕ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯅꯨꯄꯤ ꯁꯦ ꯃꯤꯠꯇꯣ ꯑꯃꯨꯛꯇ ꯄꯨꯟꯁꯤꯟꯒꯦꯁꯦ ꯑꯗꯨꯒꯅꯦ ꯅꯪꯅ ꯑꯩꯕꯨ ꯊꯤꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯣꯏ ꯑꯁꯨꯝꯅ ꯂꯥꯟꯉꯝꯕꯅ ꯊꯣꯏꯕꯤꯕꯨ ꯃꯃꯤꯠ ꯑꯗꯨ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯤꯡꯁꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯃꯃꯤ ꯇꯥꯍꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯥꯟꯉꯝꯕ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯃꯤꯠ ꯑꯗꯨꯗ ꯀꯤꯔꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯨꯈꯤꯒꯦ ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯤꯗꯤ ꯊꯨꯅ ꯂꯥꯛꯀꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯁꯤꯟꯅꯔꯒ ꯃꯍꯥꯛ ꯆꯦꯟꯈꯤꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛ ꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯏꯕ ꯑꯗꯨꯗ ꯇꯝꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯕ ꯉꯝꯒꯅꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯃꯍꯥꯛ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ
ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯄꯥꯇ꯭ꯔ ꯑꯗꯣ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯊꯤꯔꯨꯒꯅꯤ? ꯄꯥꯇ꯭ꯔ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯞꯅꯗꯤ ꯊꯅꯝꯂꯣꯏ꯫ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ, ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯊꯤꯔꯨꯆꯣ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯄꯥꯇ꯭ꯔ ꯑꯗꯨ ꯍꯦꯛ ꯐꯪꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ꯫ ꯐꯅꯤ ꯑꯣꯖꯥ꯫ ꯂꯥꯟꯉꯝꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯗꯨ ꯐꯪꯂꯝꯗꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯈꯥ ꯑꯗꯨꯗ ꯎꯄꯨ ꯃꯆꯥ ꯑꯃ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯕꯤ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯣꯖꯥ, ꯑꯣꯖꯥ, ꯑꯣꯖꯥ ꯃꯥꯏꯕ, ꯄꯨꯔꯛꯂꯕ꯭ꯔꯥ? ꯂꯝꯉꯥꯟꯕ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯇꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯥꯇ꯭ꯔ ꯑꯗꯨꯗꯒꯤ ꯊꯣꯛꯍꯜꯂꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯊꯣꯏꯕꯤ, ꯅꯪꯕꯨ ꯑꯩꯅ ꯈꯪꯂꯨꯗ꯭ꯔꯦ꯫ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗꯤꯌꯦ꯫ ꯅꯪꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯅꯤ? ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯝꯇ ꯋꯥꯒꯅꯨ, ꯑꯩꯒꯤ ꯈꯨꯠ ꯑꯣꯏꯅꯤ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯥꯟꯉꯝꯕꯅ, ꯊꯣꯏꯕꯤ, ꯀꯩꯅꯣ? ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ? ꯍꯦ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ? ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟ ꯑꯗꯨ ꯇꯥꯛꯎ꯫ ꯇꯣꯝꯆꯧꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ? ꯅꯠꯇꯦ, ꯑꯩ ꯊꯣꯏꯕꯤꯅꯦ꯫ ꯃꯍꯥꯛꯁꯦ ꯁꯥꯁꯤꯟꯅꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯊꯣꯏꯕꯤꯅꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯇꯧꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟ ꯑꯗꯨ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯇꯣꯝꯆꯧꯅ, ꯍꯥꯏꯌꯨ, ꯅꯪꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯒꯦ? ꯑꯩ ꯀꯩꯁꯨ ꯄꯥꯝꯗꯦ꯫ ꯑꯩ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯅꯍꯥꯛꯇꯤ ꯃꯤꯑꯣꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏ ꯀꯅꯥꯒꯤꯁꯨ ꯁꯛꯂꯣꯟ ꯂꯧꯒꯦ ꯈꯟꯒꯅꯨ꯫ ꯃꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯃꯥꯏꯕ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯋꯥꯅ ꯁꯦꯝꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯁꯤꯖꯤꯟꯅꯔꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯂꯥꯟꯉꯝꯕꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯀꯟꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯃꯍꯥꯛꯄꯨ ꯊꯥꯖꯕꯤꯒꯅꯨ꯫ ꯃꯍꯥꯛꯄꯨ ꯂꯥꯏꯁꯣꯟ ꯑꯃ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯌꯨ꯫ ꯃꯁꯤꯅ ꯇꯨꯡꯒꯤ ꯃꯤꯌꯥꯝꯒꯤꯁꯨ ꯐꯒꯅꯤ꯫ ꯍꯣꯏ, ꯐꯒꯅꯤ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯦ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯌꯥꯔꯒꯗꯤ ꯍꯌꯦꯡꯁꯦ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯣꯖꯥꯒꯤ ꯃꯅꯥ ꯌꯥꯝꯅ ꯆꯥꯎꯅ ꯄꯤꯖꯒꯅꯤ, ꯑꯗꯨꯒ ꯆꯥꯛ ꯆꯔꯥ ꯑꯃꯁꯨ ꯆꯥꯃꯤꯟꯅꯁꯤ꯫ ꯍꯣꯏ, ꯐꯅꯤ, ꯑꯩ ꯁꯣꯏꯗꯅꯃꯛ ꯂꯥꯛꯆꯒꯦ꯫ ꯇꯣꯝꯆꯧꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯟꯉꯝꯕꯅ, ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯞꯅꯔꯔꯣꯏꯁꯤꯀꯣ? ꯑꯩ ꯅꯪ ꯎꯗꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦ꯫ ꯑꯃꯨꯛ ꯍꯟꯅ ꯂꯥꯞꯅꯔꯔꯣꯏꯁꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ? ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗꯤꯌꯦ꯫ ꯑꯩ ꯅꯪꯕꯨ ꯊꯥꯖꯩꯌꯦ꯫ ꯂꯥꯟꯉꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯁꯤꯟꯗꯨꯅ, ꯂꯥꯛꯑꯣ ꯆꯪꯉꯁꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯕ ꯊꯣꯏꯕꯤꯅ ꯍꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫